Arambai News Guwahati da Maitelongi Pau tabiriba singbu ihan halumagtada Chingangbam Sujitrani na khurumjari hojing asigi samlappa mariba pau sing lowirase Assam lengakna SSLC amasung higher secondary parikya gi result amasung evaluation formula gi matangda ngarang lauthokibata ngairi protest horakre ngasi asugi head office sahit nyas ta pau gi mifam ama kauraduna akhanaba tharang makhada pigadoriba marks dasina mahairoi sing thabak phangba oithokloi tet na chingba lenga ki thabak kaurakpada kanaroi masidi subnatagi school natraga college ta ming channabagini haiba formula sigi clause number 5 yabugamloi hairakhibaga loinana rank natraga topper singi list lauthokloi haibadugi matangdadi yaki adubo division ga loinana star mark amasung distinction na chingba leiroi haibadudi chumde su hairakli CBSE amasung atai state board chingnasu chatnadaba kanglon asi Assam da kari maramgidamak chatnagadoribano marksheet ani kari maramgidamak leigadoribano parikya matam chana pangthokpa ngamhodaba haibasi lengaki maralne mahairoi singi maral amata leite maramaduna lengakna kanglon kharasi anoba formula sidagi lokthokadabani haina mahairoi lup asuna kanna yetlakli Assam da lengaki janasandok department na audio bulletin sandok pahoragani haina Minister Piyush Hazarika na ngasi janata bhavan da lauthokre minute taragi pausi ayuki pung 8 makhai amasung numidang wairam pung 3 makhai da chayol amada anirak sandokani state asigi tongan tongan mafam singda FLS mic lising amaga chahum khinkre anuba chatrit amaga su khilagani masi Assam gi kachin koyai yauna lengaki scheme sing amasung pau kaya yohanba ngamnabagi damaktani Assam da lengaki employee sing maigi bill sing doktrabadi thagi tolop piroi haibagi lengaki phirep kaloinana mai huranba thingnanabasu lengakna ahakpa thorang kaya leptana paikhalakli Guwahati gi lokra da miyoi ani mangkhre speaker Biswajit Daimari gi masenupa Jayant Kasari amasung mahakaloina ba Kushal Kolita hokibajun gi tang 13 da Gorbhanga forest ta u thaba chatkibadagi halakhidabani makoi animak kidnap toromgani haina kanna chingnari ngasi nongin NGO gi mari suba lingkhatkibagi chahi gi thorom Zoom meeting gi khuthangda NGO sigi Joint Secretary Laishram Satyajit na hosoiduna Rongpur Silcharda pangthokre Advisor Khaidem Birendra na Mira Chukhatuna thorom hogdoklaba matung Chairman Mutum Guna Dhona Lupki Phiral Chikatuna video call gi khuthangda National Anthem su sakminakhi Lupki lampi bada achoba thodang loramba nongthombam brajalana laikidabadasu awaba phongdokhi haina thoromgi welcome address su pikhiba NGO sigi General Secretary Sharat Laishram na thadorokpa chirol amana khanghalakli Hojik India da wariba COVID ki phibam asi yenglaga Manipur yauna state taruk laichadasina sokhanba helakpadagi center na COVID control team ama thadorakre State Tarugadudi, Manipur, Kerala, Arunachal Pradesh, Tripura, Odisha, Amadi, Chhattisgarh ne. Miyoi anina saba awangba thaki multidisciplinary public health team asida clinicians expert amasu yauri. Khutpu asi maroina test tauba amasung containment operations sing yengshingani. Manipur gi khutpu asi additional DG suwariba EMR gi director Dr. L. Swasti Charanna luchingani hairi. Vaccination drive ta puning thogat poina vaccine dose animak kapaloi ba han ba gaw panchayat amadi jiribam gi municipality da sel gi mana piragani haina kendra sigi MLA Mohammad Asabuddin na lauthokre chada marfu vaccine kapasing da lupalising kuntra aduga chama vaccine kapa panchayat amadi municipality area singdana lupalising yankai mana oina pigani hairi Nga macha pokpa matam haibadi breeding season oiba maramna July amadi August thada nga phaba lepnanaba fishing holiday lauthokpiu haina apunba imagi macha sing aims na Manipur lengakta haizarakre Manipur da passenger train chenba haunanaba ngasi Silchar railway station dagi Jiribam railway station phauba demo train chenba haukre Jiribam railway station dagi kilometer 13 chalaga Tausem subdivision gi manung chanalariba Bhanga Chungphau railway station da train asi thungki Imphal Dimapur lambi pakthok chokthok pada sokhiba lamsingi compensation PBD hairaduna Asian Highway Land Affected Village Chairman Chiefs Association Thado Students Association na chingbana ngasi ayuki pung 5 dagi kokhiba total shutdown gi khongjang
ngasisu maipakna changsinkre. BJP ki National General Secretary Organization BL Santosh na ngasi Manipuri CM N Biren ga loinana Sri Sri Govindaji gi da chatuna laisangi saruk khara nauna sabagi thabak paikhatnabagi damak irat thongni thoram pangthokhi. English maga chamapan marfu taratred bates ki IANAS have the Indian Audits and Account Service Officer Rina Akoijambu, Director General of Audit Infrastructure, New Delhi oina promotion pikre. Manipur State khaktagi oina awang nongpok pumbadagi oina. Manipur State khaktadagi natana awang nongpok pumbagi oina top post asi paiba ahanba lady officer Rina Akoijamna oiri. Assam amadi Mizoram ngamkhai da lamgi umkhatnaba leptri chednaba ngamkhai area da Mizoram police na kharani gi oiba moong da saba camp ani ngarang Assam police na thugai khrabagi matung irang amuk kangkhalakhi. India ki state ayamba da handak chahi gi metric amadi higher secondary exam sing pangthok pangam dabadagi parikha thadana mark pinanabagi formula yatnari ngai tanja sida Mizoram de metric amadi higher secondary gi parikha sing loiduna result laukthokna khrabagi matung haujikna amuk compartmental exam pangthoknabagi routine pirakre. SSLC gi oina numit mangani chathagadaba exam asi lakliba July gi tang kulhumdoi dagi hauraga July gi tang kunthra da loigani. National Capital Delhi da lairiba awang nongpok ki miyam gi damak mang thana chongthokpaga loinana mainland amadi awang nongpok ani gi marakta lairiba ahoba sibu mensinduna samna hannaba hotnaduna lakliba Arunachal Pradesh ki thamoi chawba ahanba IPS officer Robin Hibugi mapok numit habdi ngarang July gi tang amada Ministry of Home Affairs na ati utkris seva padak piduna ikai khumnakre. IPS asina Delhi da English ngani tara tarukta linkhat kiba helping hands na awang nongpok ki mahairoi sing naharol sing amadi nupiyobi sing da mateng pangduna ta lakli. Panbayai Robin Hibu Delhi Police ki Special Commissioner of Police amadi Additional Director General of Police oiribani. Arunachal Pradesh ki CM Pema Khandu amadi Union Minister Kiren Rijiju gi mathakta FIR pankre. State asigi sahar kiminbo Assam gi lamni haikibagi damak ngasi political party marina makoyani gi mathakta FIR asi palakibani. Haukiba pung kunmari asida India da COVID ki anoba positive case lising yankai gi makhada habadi lising nipu taruk ka chatruk tarateret phangki amadi COVID anaba lising yankai mapan ga chahum marfu marina naba paraduna discharge tauki amadi COVID anaba chanipan ga yankai humdoina laikidabagi report lakli. Asumna India da hauzik phawda COVID number moiduna apunba laikidabagi masing lak mari lankre. Lebaga sida hauzik phawda health worker punna chada marfu aduga frontline worker na chada marfutara vaccine dose animak kapkhre haibagi report su lakli. Amadi awanompagi state singi manungdana Mizoram da COVID ki anuba positive case chaniga humbutra nipan Nagaland da humbutra taret Manipura chatruka yankai taruk amadi Assam da lisinganiga chamri yankai humdoi phangki. Masigi manungda Guwahati dagi chamaga marfu taruk ne. Amadi Assam da COVID number moyuna miyoi kuntaret Manipura tarahumdoi amadi Mizoram da ama laikidabagi report su lakli. Aroiba dangasigi tentakpa maroiba pao khara. Union Health Ministry na Miron Binupi Singh COVID vaccine kap thoknabagi ayaba pikre. Miron Binupi Singh na Coin da registration tawba yagani. Natraga khwaidagi nangnaba COVID vaccination center da chatlaga vaccine kap thokpa yagani hairi. Assam Rifles ki nupi personnel sing Jammu Kashmir da deploy tohanba haukre. Naga Students Federation NSF na APSPA gi makhada Nagaland State pu disturbed area haina center na handakta nongna muk lauthoki basi kanna condemn torokpaga loinana chayet naba aina si matam chupagi oina kakthat khinaba dabi torakle. Hanagi Haryana gi CM amasung INLD gi President Om Prakash Chautala chahi tara jail da lairabagi matung ngasi Tihar jail dagi thadorakre. Jammu Kashmir da Laskari Toiba ga mari leinaba terrorist manga security force na kaptuna hatkre.
उत्तर प्रदेश कोविड की फिवम फगलकपदगी मौसागी फिवम लाकपा होरकपगा लोयना मल्टीप्लेक्स सिनेमा हॉल जिम अमसुंग स्पोर्ट्स स्टेडियम लाकलिबा जुलाई की तांग मंगादगी हांगबा होरगने सेंटर ना सुभाष चंद्र बोस आपदा प्रबंधन पुरस्कार इंग्लिसिंगनी कुनिथोयगिदमक नॉमिनेशन कौख्रे एवार्ड से डिजास्टर मैनेजमेंट की लमदा हेंदोक थोइदोकपा मियोइसिंगदा पीगिदबा मनाने ngarang sagol sem numit chahi nipu taruk suraba Roger Federer na Wimbledon da third round yobangamba khwaidigi ahaloraba sanaroi oire military ku tauba hoba numittagi phaduna thamlakhiba phadok lishingani henna Myanmar military lengakna thadokre UAE na lebaga sigi miyam lebak khara habadi India yauna Pakistan Bangladesh Sri Lanka da chathok sin tauba ban tokre UN के सेक्रेटरी जनरल एंटोनियो गुटरेस ना म्यांमार मिलिट्री दा फमलोक थोखरबा स्टेट काउंसिलर ओंग सान सूची अमदी प्रेसिडेंट विन मिंटपु खुदकता थादोकनाबा हाइख्रे रशिया दा थंगना ना मरिनी सुबा नुमित ओइना कोविड नसीबगी मसिंग रिकॉर्ड ओइना चत्रुका हुंबुद्रामा पन यौख्रे बांग्लादेश दा हुजिक फावबगी ओइना नोमगी कोविड पॉजिटिव ओइबगी मसिंग अमदी पॉजिटिविटी रेट खंगवांग वांग खलकले ngarang lebaga sida covid ki anoba positive case lising ni pan ga chamri marfum doi phangki amadi covid anaba chamaga kuntrani thoi leikhidabagi report lakle Canada gi miyamna khwaidagi asaba temperature ngasi su mayoknari lebaga sigi khwaidagi saba khungang gi saruk chada marfutara lanmeina chakre khungang asida chayol asida lebaga sigi hojik phawbagi oina temperature निफुमापन दशमिक तरुक डिग्री सेल्सियस लेदुना रिकॉर्ड थमले ख्वाइदगी साबा टेम्परेचर हाइबदु ओइरे US ना सांगलब चही कुन पाइसिंदुना लाकलब मतुंग ममैथंगदा बग्राम एयरबेस अफगानिस्तान की मकुत्ता सिनरमले तालिबान बु तांथोकनबा अमदि 9/11 टेरर अटैक ता चेनबा अल कायदा टेररिस्ट सिंह बु फाननबगी थौरांगदा एपिसेंटर मोइना US ना बग्राम एयरफील्ड असि सिजनखिबने अमदे हंदक मरक था अनिमुकी मतुंग कोविड केस चादा तरा हेंगलकपदगी यूरोप ता अनोब कोविड वेब लाकपा सोइड्रे हाइना WHO ना वार्निंग पीखरे ngasi gaina di Arambai News Guwahati da Maitelon gi paw sandok chaba matang installation jaba galoina na tabiri basing bo amka so hanna khurumjare